ꯃꯃꯥꯗꯒꯤ ꯍꯧꯔꯒ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯨꯁ ꯌꯥꯎꯅ ꯃꯤꯑꯣꯏ 4,000ꯒꯤ ꯃꯊꯛꯇ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤꯕ ꯃꯥꯂꯦꯝꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯦꯁ ꯇꯧꯈꯤꯕ ꯑꯉꯛꯄ ꯅꯨꯄꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯗꯕ ꯄꯥꯁꯄꯣꯔꯠ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯉꯝꯕ ꯑꯈꯟꯅꯕ ꯃꯤꯑꯣꯏ 3 ꯅꯣꯡꯁꯥꯁꯤꯡꯒꯤ ꯁꯍꯔ ꯂꯥꯌꯣꯟ ꯁꯤꯇꯤ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯝꯅꯒꯤ ꯁꯤꯇꯤ ꯑꯃꯈꯛ ꯂꯩꯕ ꯑꯉꯛꯄ ꯀꯟꯇ꯭ꯔꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯂꯨꯄꯥ ꯆꯝꯉꯥ ꯊꯤꯡꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕꯔꯥ? ꯒ꯭ꯂꯣꯕꯦꯜ ꯚꯤꯂꯦꯖ ꯍꯥꯏꯅ ꯈꯪꯅꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ BMW, ꯃꯔꯁꯤꯗꯤꯁ ꯑꯃꯗꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,000,000ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯛꯄ ꯐꯪꯂꯕ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯁꯥꯁꯤꯡꯒꯤ ꯁꯍꯔ ꯂꯥꯌꯣꯟ ꯁꯤꯇꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯂꯩꯕꯥꯛ ꯃꯁꯥ ꯄꯨꯝꯕꯗ ꯁꯨꯝꯅꯒꯤ ꯁꯤꯇꯤ ꯑꯃꯈꯛ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯤꯡꯒꯥꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤꯅꯤ꯫ ꯁꯤꯡꯒꯥꯄꯨꯔ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯈꯛꯀꯤ ꯑꯦꯔꯤꯌꯥ ꯑꯁꯤꯅ ꯌꯥꯝꯅ ꯊꯤꯅ ꯄꯥꯛ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯁꯨꯝꯅꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 736 ꯈꯛ ꯑꯣꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯆꯔꯕꯁꯨ ꯃꯥꯂꯦꯝꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯆꯥꯎꯈꯠꯄ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯌꯥꯝꯅ ꯋꯥꯡꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯡꯒꯥꯄꯨꯔꯁꯨ ꯑꯃꯅꯤ꯫ ꯁꯤꯡꯒꯥꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯥꯋꯔ ꯍꯥꯎꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ 9 ꯑꯒꯁꯠ 1965ꯗ ꯃꯂꯦꯁꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯃꯔꯣꯝꯗꯣꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯁꯤꯡꯒꯥꯄꯨꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯃꯥꯂꯦ ꯋꯥꯔꯗꯁ ꯁꯤꯡꯒꯥ ꯍꯥꯏꯕꯗꯤ ꯂꯥꯌꯣꯟ ꯑꯗꯨꯒ ꯄꯨꯔꯥ ꯍꯥꯏꯕꯅ ꯁꯤꯇꯤ ꯍꯥꯏꯕꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯨꯝꯅꯒꯤ ꯁꯤꯇꯤ ꯑꯃꯈꯛ ꯂꯩ꯫ ꯑꯗꯨꯕꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯣꯚꯤꯟꯁ 65 ꯈꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯅ ꯐꯪꯁꯟ ꯇꯧꯍꯟꯕꯅ ꯑꯦꯁꯤꯌꯥ ꯀꯟꯇꯤꯅꯦꯟꯠ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄꯥꯋꯔ ꯍꯥꯎꯁ ꯍꯥꯏꯔꯒ ꯁꯤꯡꯒꯥꯄꯨꯔꯕꯨ ꯈꯪꯅꯈꯤꯕ, ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯍꯥꯏꯌꯦꯁꯠ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯂꯩꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯂꯨꯄꯥ ꯆꯝꯉꯥ ꯅꯣꯠ ꯑꯁꯤ 2026ꯒꯤ ꯃꯥꯔꯆꯇꯒꯤ ꯊꯤꯡꯈ꯭ꯔꯒꯅꯤ, ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕꯒꯦ? RBIꯒꯤ ꯗꯤꯁꯤꯖꯟꯅ ꯀꯔꯤꯅꯣ? ꯀꯔꯤꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯔꯝꯗꯤ RBIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯆꯝꯉꯥ ꯑꯁꯤ ꯆꯠꯅꯔꯔꯣꯏ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ RBIꯅ ꯍꯥꯏꯕꯗꯤ ATM ꯕꯨꯊꯁꯤꯡꯗ ꯂꯨꯄꯥ 100, 200ꯒꯤ ꯅꯣꯠꯁꯤꯡ ꯑꯁꯤ 75% ꯍꯥꯞꯇꯨꯅ ꯊꯝꯂꯒ ꯅꯨꯡꯇꯤꯒꯤ ꯁ꯭ꯃꯣꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯦꯁ ꯏꯟꯐꯣꯔꯃꯦꯇꯤꯚ ꯕ꯭ꯌꯨꯔꯣ (PIBꯒꯤ ꯐꯦꯛ ꯆꯦꯛꯅ ꯀꯦꯄꯤꯇꯦꯜ TV ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ 2026ꯒꯤ ꯃꯥꯔꯆꯇꯒꯤ ꯆꯝꯉꯥ ꯅꯣꯠ ꯑꯁꯤ ꯊꯤꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯐꯦꯛꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯥꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯅꯕ, ꯈꯥꯏꯕꯨꯡ ꯇꯣꯈꯥꯏ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯑꯦꯖꯦꯟꯁꯤꯡꯒꯤ ꯁꯥꯐꯨꯅꯤ꯫ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯅꯤ? ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕ ꯁꯛꯇꯝꯁꯤꯅ ꯑꯣꯏꯍꯜꯂꯛꯈꯤ ꯙꯔꯃꯥꯁ ꯈꯨꯡꯒꯪ꯫ ꯏꯟꯗꯤꯌꯥꯒꯤ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯑꯦꯛꯁꯇ꯭ꯔꯥꯑꯣꯔꯗꯤꯅꯔꯤ ꯑꯣꯏꯕ, ꯁꯦꯟ ꯄꯥꯏꯕꯗ, ꯆꯥꯎꯈꯠꯄꯗ, ꯂꯨꯕ ꯅꯥꯟꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯒ꯭ꯂꯣꯕꯦꯜ ꯚꯤꯂꯦꯖ ꯅꯠꯇ꯭ꯔꯒ NRI ꯚꯤꯂꯦꯖ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ BMW, Audi, ꯃꯔꯁꯦꯟꯗꯤꯁꯅꯆꯤꯡꯕ ꯑꯇꯥꯡ-ꯑꯇꯥꯡꯕ ꯀꯥꯔ ꯃꯈꯜꯁꯤꯡ ꯂꯩꯕ ꯑꯉꯛꯄ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯙꯔꯃꯥꯁ ꯈꯨꯡꯒꯪ ꯑꯁꯤ ꯒꯨꯖꯔꯥꯠꯀꯤ ꯑꯅꯟꯗ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯝꯊꯤꯟꯒꯨꯝ ꯉꯥꯟꯗꯨꯅ ꯂꯩ꯫ ꯈꯨꯡꯒꯪꯁꯤꯗ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯙꯔꯃꯥꯁ ꯀ꯭ꯔꯣꯞ ꯒꯥꯔꯗ ꯀꯝꯄꯅꯤꯅ ꯑꯦꯒ꯭ꯔꯣꯀꯦꯃꯤꯀꯦꯜ ꯄ꯭ꯔꯗꯛꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯄꯦꯁꯇꯤꯁꯥꯏꯗ, ꯍꯥꯔꯕꯤꯁꯥꯏꯗꯅꯆꯤꯡꯕ ꯄꯣꯠꯊꯣꯛꯁꯤꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯨꯊꯣꯛꯏ꯫ ꯃꯁꯤꯇ ꯅꯠꯇꯅ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯇꯨꯅ ꯕꯤꯖꯤꯅꯦꯁ ꯀꯌꯥ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯛꯈꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯌꯥꯝꯕꯅ ꯑꯦꯕ꯭ꯔꯣꯗꯇ ꯂꯩ꯫ ꯐꯦꯃꯤꯂꯤ 1,700ꯅ ꯕ꯭ꯔꯤꯇꯦꯟ ꯈꯛꯇꯗ ꯂꯩ, ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗ 800 ꯐꯦꯃꯤꯂꯤ ꯂꯩ꯫ ꯀꯦꯅꯥꯗꯥ ꯑꯃꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯅ 500 ꯐꯦꯃꯤꯂꯤ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯙꯔꯃꯥꯁ ꯈꯨꯡꯒꯪ ꯑꯁꯤ ꯒ꯭ꯂꯣꯕꯦꯜ ꯚꯤꯂꯦꯖ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯇꯥꯡ-ꯑꯇꯥꯡꯕ Audi, BMW, ꯃꯔꯁꯤꯗꯤꯁꯅꯆꯤꯡꯕ ꯀꯥꯔ ꯃꯈꯜꯁꯤꯡ ꯂꯩ꯫ ꯙꯔꯃꯥꯁ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ, ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯄꯟꯆꯥꯌꯠ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯁꯛꯁꯦꯁꯐꯨꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯕ ꯉꯝꯃꯤ꯫ ꯙꯔꯃꯥꯁ ꯈꯨꯡꯒꯪꯁꯤꯃ ꯀꯣꯏꯅ ꯊꯨꯡꯅ ꯆꯠꯂꯨꯔꯕꯁꯨ ꯑꯃꯣꯠꯄ ꯒꯥꯔꯕꯦꯖ ꯑꯃꯐꯥꯎ ꯎꯕ ꯐꯪꯂꯣꯏ꯫
Laibak amadagi laibak amada satpa haibase common man di lapna thangkhraga even Prime Minister President fauba passport darkar oiribani. Adubu misak ahum khak lei hairiba makhoi ahum adu laibak chamaga mautra da passport amata yaudrabasu satpa yai. Masita natana visa su free oihali. Makhoi ahum adudi United Kingdom gi ningthau Charles III amadi Japan gi Emperor Naruhito amadi magi nupi Empress Masako ni. Masigi maram United Kingdom da issue tawriba passport loinama King Charles III gi mingda His Majesty haina iduna issue tawbani. Maduna masamaki passport darkar oide. Khudong chabasima Queen Elizabeth II su phangki. Mahaki foreign visit ta amuk phawa passport puraga chatkhide. Japan da su masiga manaba protocol leijai. Japanese ki constitution gi matung inna Japan government na Emperor Naruhito amadi Empress Masako gi passport issue taude. Madugi mahutta makhoi gi chathok chasinda government na diplomatic protocol amagi makhada handle tawhali. Emperor Naruhito na 2019 da ningthau phambal karakpaga Britain da ahanba oina foreign visit tauki. Matamduda document ama fau yaudana Britain na ningthau bu welcome tawbirami. Malem sida angakpa mi makhal suna lei haibadumag proof oiba yaba misakni. Magi wari lithokpagi 𝗬𝗂𝗃 Manipur dasu case tawsilakadra haina mi paijai. Magi hek maming palluba magi maramda wa ngangluba mipum khudingmakta mana hekta case tawsili. Mahak adu atai kanasu nate US ki Philadelphia, Pennsylvania da 1976 ta pokhiba 𝗠𝗺𝗃 misa asini. Mahak na ngambadi mamada fawba case file tawba ngami. Ahanba oina mabu 𝗟𝗂𝗽𝗀 mamada phajana yokpirakte haibagi maral siraduna case file tawki. Case adu mai paktuna mamadagi compensation oina $20,000 lawki. Masigi matungda magi marup mapang yumthangnaba mari mata amade magi nupida fawba case file kya tawki. Masita natana police officer court ki judge kya amadasu even America gi former president oiramba Bush ta fawba case file tawki. Mana case ngamduna punna $8 million compensation oina phangki. Masidagi Guinness Book of World Record na mahakpu malemgi khwaidagi yamna case file tawkiba world most litigant haina phonglubagi mahakki ayaba yaudana migi personal publish tawi haina maral siraduna mo Guinness Book of World Record ki owner da case file tawrakhi. Case adusu 𝗠𝗺𝗃 na ngamduna $50,000 compensation oina phangki. Angakpani kanam lem na thadavini. Apunba oina 𝗠𝗺𝗃 na punna tawkhiba case masing ase mioi 3,000 gi mathaktani haina report tawri. Don't forget to like and subscribe.